Akasvani Imphal Ngagom Kiran na pau pajari. Ahanbada maruayo pau. Manipur lairiba mahiloisang sing makha tana numit nini thinghin khigani. Imphal jiribam lambida sing ning khaibadagi lambi thinglambadu hayang phawgi manungda sengdokpa loiragani hari. राजनीति द खोंगदा त्रिबिमुंग सिंग नाहारोल सिंग ना राजनीति द यारुकनाबा प्रधानमंत्री नरेंद्र मोदी ना मन की बात थोरम द फोंगदोक्रे संसद की निथम मिफम हयंगदगी होरगनी मिफम निथिन सथब यानबा दोलपुन मकी मिफल पांगथोक्रे अमसुंग झारखंड मुक्ति मोर्चा की लुसिंगबा हेमंत सोरेन दा झारखंड की अनब सरकार सेमननबा राज्यपाल ना बार्टन तौक्रे Manipur lairiba mahiloisang sing makha tana numit nini amaga suti thakigani hari hiramasiga matangda mari lainaba official singna serol sing thokre. Women Action for Development ki Secretary Sobita Mangsa tabam na hari tha tara Nepal helklaba Manipur gi irang asida khulai pajidaba pikliba angang amadi nupi singda tamthina ot naidun hatpagi thong sing chatharak pasi malem gi miyoiba khunaina khak yafam thokte. Hayang pangthokadoriba International Day for Elimination of Violence Against Women and Girls ki mangwinana ngasi Akasvani Imphal ga khanan unabamada malimgi oina soknaba lan kaya da ngakna satkadaba chanarol kaya lairiba du thugaiduna mara lejidrubna piangang singda yamna hanthaba thakta tati tawina toriba singi mathakta aingi ba matik saw thok lokhanabasu Srimati Sobitana mari lenaba singda taksilli mahakna hai Maruina nupi angang singbu khut thadaba asi Manipurda ngakna chatpa phai United Nations nupi singda miyut milei chathariba asi mayamje thingnanabagi damakta daiba khudingmakta akanba wafam thamlibani adubu iramdam asidadi noma kangdana tahoidaba thabak mayam chatharliba asi akhoi miyam khudingmakki thaudangni khanduna nupi angang singbu kansi Rajista Toglebi Iranga Seatu Matamda Warushinama Puraktuna, Ing Tapalam the Mama Ohin Buhaina, All Manipur Mitai Fungal Clubs Organization Apil Turkly. Internet Tinglibasina, Mahitamli Mahiro Shingda, Kudongcha the Bakea Tolibasigi Yanglaga, Atu Matamda, Internet Getting Bahangdok Pinabasu, Loop Asina Fongdorakli. Diabetes and Well-being for the Year Listening Kunmari, listening Kuntaruk Hybrid Timda, Diabetes Lena Kangdokpa, Loinana, Miam the Wakal Tahanbagi Tormama, Ngasi, Youths Club Brahmapur the Pangtokre, Lions Club of Imphal Golden Fright, Lions Club of Imphal Global Amasung, Lions Club of Imphal Northern Hemisphere Amadi, Youths Club Brahmapur Aribam Laika in a Punasinar Pangtokiba Tormaduda, Blood Sugar Changing Tauduna, Dr. Singakana Nainaki. Ngasig thormaduda masing yamlo miyo kya laktuna diabetes laina leibra natraga leitabra haibudu khangdokki loinana doctor singnasu laina asigi matangda pauktak sing piki Assam Rifles ki Phundrai Battalion amasung Indian Medical Association na punna sinduna nongmi gi oiba lemna laingmagi camp sing ngasi Kaksing Jila gi manung chana laiba Sora Public Ground amasung Kaksing Sumak laikai da laiba Kalyan Arsum da hangdokliba relief camp sing da pangtokre Maduda miyo lising machani panlom layengki amasung hidak langtak singsu yanthokki hairi. United National Liberation Front UNLF linkat kibagi humpu subama pokkumon torom ngasi mai pakna pangtokre hairi. Aina tingkraba lalul wasigi Central Committee ki Secretary of Publicity M Sakhena thadorok pacherolamada hai palan thormasigi saruk ama oina ningtam lalhouda thawaina pontha pikraba thobasingda ikai khumna utuna minute ani 2 minute lepki Lubasigi Firal Sinkatuna, Gather Amadi, Lanme Singna, Salut Tauduna Ikai Kumnabasu Utki Hairi, Paugi Maraktatna, Ateno Break Ama. Apomba khudingma cancer nate tawigumbasung chin lay yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta chaliba November tha ama chupna ayupung mapal dagi taramathoi phauba free consultation gi khudong chaba pizari hospital asida CMHT PMJAY health card paiba patient khaktanatana Manipur government ki employees sing loinana mahaki imung manung singgisu kanaba fanghalli Tabiru Pawasi Akasvani Imphal Dagini National Highway Kuntra Taret Imphal Jiribam Lambida Toina Sing Ninkhaiba Tokpadagi Lambi Asida Pochai Puba Gari Sing Satok Sakchin Tawbada Kudongcha Dabakaya Tokli Jiribamda Hojiksu Mal Than Haplaba Gari Chani Kunipan Rom Imphal Satnanabagidamak Matam Ngaiduna Lady Amoromda Lambi Asigi Ke Sinam Amasung Shajang Khulgi Marakta Laiba Nung Dolanda Nung Kintharaki Badu Hojiksu Lambi Paunadri
मफम अदुदा गणपति कंपनी की कांगबुना एक्सकावेटर सिंग सिजनतुना मखा ताना लंबी फाउननबा सेंगदोकपगी थबक कन्न चथरी अखोगी नोने पाउमी आगुई कामीना लंबी सेंगदोकलिबा कंपनी की फाउ पल्लदुना हाई लंबी सेंगदोकपगी थबक असि हयेंग फाउबगी मनुंगदा लोइसिंदुना लंबी फाउननबा कन्न होनरी मरग असिदा खोंगसांग रेलवे स्टेशन दगी लाकपा पोचै पुबा गारी सिंगसु नोने चेक पोस्ट थुंगदुना इम्फालोम थोकननबा मतम गाइदुना लैरी हाइरी राजनीति द खोंगदाद्रिब इमुंग सिंगी नहरोल सिंगना राजनीति द यारुकनबा प्रधानमंत्री नरेंद्र मोदी ना हाइरी आकाशवाणी की थोंगदा ngasi संदोखिबा महाकि साम 13 सुबा मन की बात थोरमदा श्री मोदी ना हाई लाकदोरिबा था खरगी मनुंगदा अखनबा कैंपेन सिंग पांगथोक्तुना लेबाक असिगी नहरोल लाक अमरोम राजनीति द याहुन्नबा होनरी मथंग सहीद पांगथोकदोरिबा स्वामी विवेकानंदगी साम 39 सुबा मपोक नुमित्ता न्यू दिल्ली दा विकसित भारत यंग लीडर्स डायलॉग पांगथोकनी हैनसु प्रधानमंत्री ने लाउथोकी महाकना हाई लेबाक असिना हानदगी हौना स्वामी विवेकानंदगी मपोक नुमित जनवरी 19 बु सही खुदिंगी नहरोल सिंगी नुमित हाइना पालन तौदुनु लाकली हंदक पांगथोकदोरिबा विकसित भारत यंग लीडर्स डायलॉग असिदा नहरोल कोटी कया सरुक याननबा पांडम थमली मसिगिदमक खुंगंग सिंह ब्लॉक सिंह जिला सिंह अमसुंग राज्य सिंह थाक खनगलब नहरोल सिंहना भारत मानपम पांगथोकदोरिबा थौरम असिदा सरुक यागनी पहले एनसीसी में गर्ल्स कैडेट्स की संख्या करीब 25% के आसपास ही होती थी। अब एनसीसी में गर्ल्स कैडेट्स की संख्या करीब करीब 40% हो गई है। अगले साल स्वामी विवेकानंद जी की 162वीं जयंती है। इस बार इसे बहुत खास तरीके से मनाया जाएगा। इस अवसर पर 11-12 जनवरी को दिल्ली के भारत मंडपम में युवा विचारों का महाकुंभ होने जा रहा है और इस पहल का नाम है विकसित भारत यंग लीडर्स डायलॉग। अहल ओइरब मियोइसिंगबु डिजिटल अमदि ऑनलाइन ग मरी लेनना अरानब तौबसिंगना अवाफमदा तहनब होनबदगी गाक्थोकनब होनबदा नहरोल सिंगना अचौब थौदांग लौननबसु प्रधानमंत्री न फोंगदोकी श्री मोदी न हाई कुमजा 2013 की ममांगददी पेंशनर सिंगना मखोई लाइफ सर्टिफिकेट सिंग पिसिनबगिदमक बैंक त चलमी अदुबु हौजिक्ति डिजिटल लाइफ सर्टिफिकेट हौदोक्तुना मसिबु हेना लाइथोखल्ले खोंथांग असि लौखलकपदगी डिजिटल लाइफ सर्टिफिकेट फंगबा मिगी मसिंग लाख 40 हेनख्रे मसिगी मनुंगदा मियोय लाख 2 रोमदी सही 40 मथक्की अहल ngaktani भारत की ngalingay matamdagi lairikpa isingi lamgi tawbungamba shakti singa mari lainaba khudam sangdam sing ngak senduna thamnanaba campaign ama hojik chathari masigi saruk ama oina lothalda achauba museum ama sare hiram masigi mari lainaba ऐतिहासिक ओइबा आइब से सांगसिंग लेरबदी नेशनल आर्काइव्स ऑफ इंडिया दा सिनबिनबसु प्रधानमंत्री न फोंगदोकी लैबा असिग शहर सिंगदा सेंद्रांग हाइबु उचेक मखल असि लैबगी सांग हंथरकपदा नुंगनांग फोंगदोकलदुना प्रधानमंत्री न हाई सेंद्रांग सिंगना मफम सिंगदुगी बायोडाइवर्सिटी ngaktuna थम्बदा चाउना मटेंग ओइरी महेशूर अमसुंग कर्नाटक नसिंग मफम सिंगदा ऑर्गेनाइजेशन खरना हौरक्लिबा अंगांग सिंगदा सेंद्रांग याउना उचेक सिंगी मरमदा खंगननब खोंगथांग क्या लौकलक्लिबसी अफब खुदम अमनी प्रधानमंत्री नरेंद्र मोदी न हयेंग न्यू दिल्ली की भारत मंडपमदा ICA ग्लोबल कोऑपरेटिव कॉन्फ्रेंस हौदोकलगनी इंटरनेशनल कोऑपरेटिव अलायंस की सही साम 19 की सांगलब इतिहासदा अहानब ओइना ग्लोबल कोऑपरेटिव कॉन्फ्रेंस अमसुंग जनरल असेंबली भारत पांगथोकदबनी थौरमसिद प्रधानमंत्री नरेंद्र मोदी न इंटरनेशनल ईयर ऑफ कोऑपरेटिव्स 2015 की निंगसिंग स्टाम्प पुथोकनी आकाशवाणी पाउमिन हाई हयेंगी मिफमसिद भूटान की प्रधानमंत्री काशो शेरिंग टोपके अमसुंग फिजी की उप प्रधानमंत्री मानोवा कामिकिमा की सरुक यागनी लेबाक असिदा नुपा नुपी खाइब मोंग चथब हिंसा की थोंग सिंग मुथनबा थबक पाइखनबा कैंपेन आप कोई बहाना नहीं सरकार न हयेंग न्यू दिल्ली दा हौदोकलगनी सरकार मरी लेनब स्टेक होल्डर सिंग मसुंग मियामन पुन्ना होनमिनदुना नुपा नुपी खाइदुना चथब हिंसा की थोंग सिंग मरु फंगना मुथनबा कैंपेन असिना पांडम थमली थौरांग असि केंद्र की वुमेन एंड चाइल्ड डेवलपमेंट मंत्रालय मसुंग रूरल डेवलपमेंट मंत्रालयना UN वुमेन की टेंगबांग लोनेना फाइखतपनी कैंपेन असिग सरुक अमा ओइना फिल्म सिंग उट्टुना मियाम पाक्सन वखल तहनब थौरांग सु यावरी हयेंग मालेंगी ओइना पांगथोकदोरिबा इंटरनेशनल डे फॉर द एलिमिनेशन ऑफ वायलेंस अगेंस्ट वुमेन की थौरंग मरी लेना कैंपेन असि हौदोकदबनी आकाशवाणी इम्फाल की पाउ ताबिरी संसद की निंगथम मिफम हयेंगदगी होरगनी
सदस्यसिंगना सभादा खनन नेनरकप मतमदा सभागी चनबी नियमसिंग निंगथिना ngaknanaba Lok Sabha ki Adhyaksa Om Birla na phongdokre Akashvani News ka khana unaba mada Sri Birla na sadasyasingna sabha ki chanabi ngakna positive oiba mongda khana nenaba ki thorom singda saruk yarakani haina thajaba phongdokki Reservation ki matang hangwa wahang amagi paukhumda Adhyakshana hai masigi matangda rajniti dol singna tongan tongan maral sing siduna ngangba kaya thengnare adubu sarkar amatana hojik phawda kota thamagi mayokta thabak tongnabu hana khidri Pradhanmantri Narendra Modi nasu lairaba masung khunai da sotharaba kanglup singidamak reservation pi bai basi tangai phadabani haina phongdokki balaire haina su Sri Birla na makhatta na phongdokki Marak asida Parliamentary Affairs Mantri Kiran Rijiju na hairi sangsaki mifam asida sarkar na issue khudingmak ningthina khananaba sem sadunu lairi New Delhi da sarkar na sinal pangtokkiba dol pumnamaki mifam loiraba tungda Sri Rijiju na hai Lok Sabha masung Rajya Sabha gi mifam sing ningthina satana bohanabada birodi dol singna mating pangbirakani habigi thajabalai Amaramda Congress ki Pramod Tiwari na hai handak mifam asida dol asina Udyogpati Singamari Lenaba Chanda Chumjagi Wafam Manipur gi wathok thabak phangdaba gi samasya masung awang bharata pollution hengalakpagi matangda mapung oina pukhatnaba honari Jharkhand Mukti Morcha gi lusingba Hemant Soren na Jharkhand anu sarkar semna na dabi taukre Rajyapal Santosh Kumar Gangawar na Sri Soren da anu sarkar semna na barton taukre Rajyapal ngarang unadana mifam pangtolwa matungda Sri Hemant Soren na wasaklabu tharum lakliba thasi kunipa na pangtokani hana phongdokkibani Sri Soren na mahakpu JMM Congress RJD amasung CPIM gi punna legislator yangkai taruk na sawgatle hana utpa cherolama Rajyapal pishinki Maraga sida Hemant Soren bungasi India block lusing boina khankre Ranchi dingasi numit ngomatungna pangtokkiba India block ki MLA singi mifamna Sri Soren bu mot amato oina makhoi gi lusing bo oina khankibani Kendra ki mapan thoram mantri Dr. S. Joysankar ngasi namit humni gi Italy khongchat rom da thungkre mahakna Pyugi da pangtokadaba G7 foreign minister singi mifam da saruk yagani mifam asida Bharat pu guest country oina barton torpani khongchat asida Dr. Joysankar na Italy yauna mifam asida saruk yagada leibak singi mapan thoram mantri singa unuduna Bharat amasung leibak singa du lainaba mari sing hena fagat anabagi matangda khanarakani Rom da pangtokadaba MTD Mediterranean Dialogue ki tara sub edition su Dr. Joysankar saruk yagani Rom da laiba Indian Embassy gi nauna sangotpa complex su Dr. Joysankar na sangagani Hauzik sanabagi pau Khetrumeyum Birosh tagi Mathang thagi taradagi Chhattisgarh gi Narayanpur da chathagadaba Rajmata Jijabai Trophy lising ani kunmari kunmanga da saruk yanaba Manipur gi nupi football sanaroi singi meng lauthokle Amaromda Telangana gi Hyderabad da mathang thagi taramari dagi pangthokadaba Santosh Trophy final round lising ani kunmari kunmanga da saruk yanaba trial cum selection pangthoknaba sanaroi singi meng lauthokle championship sing asida saruk yanaba khangalaba sanaroi singna hayeng lamlong thongkhong da leiba Artificial turf ground da ayuk pung nipan taba matamda report tauranaba Imphal General Secretary na thokpa cherol amana khangalakli Uttar Pradesh ki Lucknow da lakliba lebak pupon nimittagi hogadoriba Syed Modi India International Badminton Tournament ki draw ngasi pangthokre tournament asida Manipur gi Konthaujam Dinku Singh na nupa gi doubles ki qualifier da Priya Konjengbam na nupi gi doubles ta amasung Maisnam Mairaba Luwang na men's singles ta sanaragani Tournament asida Bharat ki maming lairaba badminton sanaroi PV Sindhu, Lakshya Sen, Satwik amadi Chirag ki Chura yauna Malem ki badminton sanaroi singsu saruk yagani. Bharat amasung Australia ani gi marakta hojik chathariba Border Gavaskar Trophy gi Perth ta chathariba ahanba test match ta Bharat na Australia bu thoinana bagi run target changwa ga kunithoi thamkhre ngasi humni chanba numita Bharat ki Yashasvi Jaiswal na chamaga humpu mathoi run amadi Virat Kohli na bahaki kunthra suba test match ki century yaiki paukhum oina Australia gi ani suba innings da hojik phawbada wicket ahum turaga run taraga nithoi khak lawba ngamduna test match achi Bharat na thoiba yabagi phibam da leire Rishabh Pant na IPL ki khwaidagi mamal yamba sanaroi oire ngasi Saudi Arabia ki Jeddah da pangthokhiba IPL auction da Lucknow Super Giants na Rishabh Pant pu lupa koti kuntaret ki bidding tawduna makhoi gi team da hapkhibani Kiran Aroi badamar we pau am anna Manipur da lairiba mahiloi sang sing makha tana numit ni nyamaga susuti thakre Imphal jiribam lambi da sing ning khaibi da lambi thinglambadu hayang phabu manung da sengdok pu loiragani hari Rajniti da khongdadriba imung sing naharol singna Rajniti da yaruknaba Pradhan Mantri Narendra Modi na Man ki Vat thorum da phongdokre
संसद की निंगथम मिफम हयंगदगी हौरगनी मिफम निंगथिन सथब यानबा दौल पुमनमकी मिफम पांगथोखरे अमसुंग झारखंड मुक्ति मोर्चा की लुसिंगबा हेमंत सोरेनदा झारखंड यानब सरकार सेमननबा राज्यपाल बार्टन तौखरे पाउलोइजन।